ꯃꯌꯥꯝ ꯃꯨꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯩꯔꯥꯡꯒꯣꯏꯅꯤꯗ ꯆꯥꯅꯕ ꯍꯩꯅꯤꯗ ꯁꯤꯕꯨꯗ ꯊꯣꯏꯅ ꯍꯥꯎꯕ ꯍꯩꯗꯤ ꯆꯤꯟꯗꯝꯕ ꯍꯩꯅꯤꯗ꯫ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯁꯛꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗꯅꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄ ꯇꯣꯝꯕꯅ ꯈꯤꯇꯤ ꯈꯤꯔꯨꯝ ꯇꯧꯅ ꯂꯠꯂꯠ ꯇꯧꯅ ꯋꯥ ꯍꯥꯏꯔꯛꯄꯗꯣ, ꯏꯅꯦ꯫ ꯈꯨꯂꯩꯃ ꯏꯁꯩ ꯁꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ, ꯍꯩꯃ ꯇꯣꯝꯕ ꯀꯩꯗꯧꯔꯦ? ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯁꯤꯗ ꯅꯇꯥꯎꯗꯤ ꯂꯩꯇꯦꯅꯦ, ꯉꯁꯥꯏ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯏꯅꯦ, ꯑꯩꯁꯤ ꯏꯅꯦꯗ ꯋꯥ ꯑꯝꯇ ꯁꯨꯝ ꯍꯥꯏꯒꯦꯅ꯫ ꯑꯃꯨꯛ ꯀꯣꯠꯊꯗꯅ ꯂꯩꯇ꯭ꯔꯁꯨ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯑꯩ ꯀꯣꯠꯊꯕꯁꯦ ꯀꯌా ꯍꯩꯅꯗꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯇꯥꯎꯗꯣ ꯅꯇꯥꯎ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯏꯇꯥꯎꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯍꯧꯔꯦ, ꯑꯁꯤ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ꯫ ꯑꯩ ꯆꯠꯂꯤꯅꯦ꯫ ꯀꯔꯤ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ? ꯍꯩ ꯇꯣꯝꯕ ꯉꯥꯏꯈꯣ, ꯋꯥ ꯃꯌꯦꯛ ꯁꯦꯡꯅꯃꯣ꯫ ꯅꯨꯄꯤꯗꯣ ꯀꯗꯥꯏꯗꯒꯤꯅꯣ, ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯔꯝꯈꯣꯏꯃꯤ꯫ ꯇꯣꯝꯕ ꯆꯠꯅ ꯂꯥꯎꯔꯝꯃꯤ꯫ ꯀꯣꯟꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯈꯪꯉꯣꯏꯅꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯁꯨ ꯈꯪꯗꯦ, ꯑꯩ ꯆꯠꯂꯦꯍꯦ꯫ ꯀꯨꯂꯩꯃ ꯃꯆꯤꯟꯅ ꯃꯤꯄꯥꯏꯔꯞ ꯇꯧꯅ ꯁꯣꯜꯂꯤ꯫ ꯅꯨꯄꯤ ꯆꯦꯜꯂꯛꯏ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯔꯖꯥꯠꯅꯣꯅꯦ? ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯏꯁꯥꯅ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯄꯤꯔꯨꯛ ꯌꯣꯟꯕꯤ ꯁꯈꯤꯒꯤ ꯃꯆꯥꯗꯨꯗꯗꯤ ꯑꯣꯏꯍꯟꯕꯤꯔꯝꯒꯅꯨꯀꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯂꯩꯃ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯂꯥꯎ ꯇꯧꯔꯤ꯫ ꯃꯆꯤꯟꯗꯨꯗ ꯄꯦꯟꯗꯅꯁꯨ ꯄꯣꯔꯣꯛ ꯁꯣꯜꯂꯤ꯫ ꯂꯣꯏꯔꯦ ꯀꯨꯂꯩꯃ, ꯑꯩ ꯂꯣꯏꯔꯦ꯫ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯄꯤꯔꯨꯛ ꯌꯣꯟꯕꯤꯒꯤ ꯃꯆꯥꯗꯨꯗꯗꯤ ꯑꯣꯏꯍꯟꯕꯤꯔꯝꯒꯅꯨꯀꯣ ꯍꯥꯏꯗꯅ ꯂꯥꯏ ꯁꯣꯜꯂ ꯇꯨꯝꯕꯕꯣ, ꯅꯣꯡꯉꯥꯜꯂꯛꯄꯒ ꯊꯣꯡꯖꯤꯟꯁꯤꯗ ꯃꯧꯅꯦꯅ ꯐꯗꯤ ꯃꯥꯟꯕꯤꯗꯨꯕꯨ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯄꯨꯔꯒ ꯂꯥꯛꯑꯦ ꯍꯥꯏ ꯋꯥꯅꯤ꯫ ꯑꯩ ꯆꯥꯛꯑꯦ, ꯍꯣꯏ ꯆꯥꯛꯑꯦꯕ꯫ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄ ꯃꯪꯒꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯗꯨꯅ ꯆꯩꯍꯜꯂꯛꯏ꯫ ꯍꯩ ꯌꯦꯡꯅꯤꯡꯗꯦꯀꯣ, ꯅꯁꯛꯃꯛꯅ ꯆꯦꯒꯞ ꯍꯦꯛ ꯃꯥꯜꯂꯗꯅ ꯁꯦꯞꯀꯠ ꯀꯞꯂꯤꯅꯦꯗꯅ ꯇꯧꯔꯤꯕ ꯁꯛꯐꯝꯗꯣ, ꯃꯗꯨ ꯎꯕꯗ ꯑꯩ ꯇꯤꯟꯕꯤ ꯀꯥꯡꯉꯤ꯫ ꯀꯞꯀꯗꯧꯕꯒꯤ ꯁꯔꯨꯛ ꯀꯅꯥꯅꯣ ꯃꯤ ꯈꯔ ꯍꯧꯔꯒ ꯅꯃꯧꯒꯤ ꯐꯤ ꯐꯅꯦꯛ ꯂꯩꯔꯨꯅꯕꯗꯣ꯫ ꯃꯇꯝꯁꯦ ꯈꯪꯍꯧꯔꯣꯏ, ꯖꯔ ꯍꯧꯈꯤꯅꯤ꯫ ꯂꯩꯀꯥꯏ ꯑꯣꯏꯔꯁꯨ ꯏꯇꯩꯃ ꯁꯥꯈꯤꯅ ꯅꯨꯄꯤꯗꯤ ꯉꯟꯅ ꯊꯤꯟꯕꯤꯔꯛꯂꯣꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯀꯣ꯫ ꯑꯗꯨꯅ ꯀꯔꯤꯅꯣ ꯁꯤꯜ ꯂꯥꯡꯅꯕ ꯑꯃꯨꯛꯇ ꯇꯧꯁꯤ꯫ ꯑꯗꯨꯋꯥꯏꯗ ꯑꯉꯥꯎ ꯑꯐꯩ ꯃꯥꯟꯈꯩ ꯀꯞꯇꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯑꯩ ꯀꯔꯤꯝꯇ ꯇꯥꯅꯤꯡꯗꯦꯕ꯫ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯄ ꯀꯥꯏꯗꯤ ꯆꯠꯂꯅꯤ, ꯌꯥꯝ ꯆꯠꯂꯅꯤ꯫ ꯂꯥꯗ ꯀꯔꯤꯅꯣ ꯁꯦꯠꯂꯒ ꯆꯠꯆꯅꯤ꯫ ꯆꯠꯂꯣꯏꯕ ꯑꯩꯗꯤ, ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯖꯗꯕ ꯅꯨꯄꯤꯁꯤꯒꯤ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯐꯤ ꯂꯩꯕ ꯆꯠꯇꯣꯏꯕ? ꯆꯠꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯗꯤ꯫ ꯍꯩ ꯃꯁꯤ ꯇꯞꯅ ꯉꯥꯡ, ꯃꯧ ꯑꯁꯤ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯅꯦ꯫ ꯇꯥꯁꯅꯨ, ꯇꯥꯔꯒꯅꯦ ꯃꯔꯥꯏꯅ ꯃꯃꯥꯏ ꯑꯊꯤꯕꯁꯤ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯟꯖꯈꯤꯁꯅꯤ, ꯇꯥꯁꯅꯨ꯫ ꯃꯪꯒꯤ ꯈꯣꯟ ꯈꯔ ꯋꯥꯎꯔꯞꯅ, ꯅꯪ ꯋꯥꯁꯤ ꯃꯈꯥ ꯌꯥꯝ ꯁꯝꯊꯅꯤꯡꯕ꯭ꯔꯥ? ꯃꯈꯥ ꯌꯥꯝ ꯁꯝꯊꯅꯤꯡꯕ꯭ꯔꯕ? ꯑꯩꯅ ꯂꯦꯞꯂꯣ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯂꯦꯞꯄ ꯌꯥꯗꯕ꯭ꯔꯥ? ꯍꯅꯨꯊꯪꯁꯤꯗ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯅꯅꯝ ꯇꯛꯄ ꯃꯈꯩ ꯁꯥꯟꯊꯕꯗꯨꯔꯕ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ? ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯐꯨꯋꯣ, ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯣ, ꯑꯩꯗꯤꯅꯦ ꯉꯥꯡꯈꯤꯗꯧꯔꯤ꯫ ꯃꯣꯏ ꯃꯄꯥꯅ ꯅꯨꯄꯤ ꯑꯁꯦ ꯅꯃꯧ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯂꯒꯅ ꯃꯣꯏ ꯃꯄꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯇꯥꯏꯕꯣꯕ ꯍꯣꯏ ꯑꯗꯒꯤ ꯀꯅꯥꯅ ꯍꯧꯔꯒꯅꯦ ꯍꯦꯛ ꯂꯩꯕꯤꯔꯨꯔꯣ꯫ ꯐꯅꯦꯛ ꯐꯤꯗꯣ ꯑꯩꯗꯤ ꯉꯝꯖꯔꯔꯣꯏꯌꯦ꯫ ꯃꯁꯤ ꯈꯪꯕ꯭ꯔꯥ ꯅꯪ? ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠ ꯑꯗꯨ ꯁꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯅ ꯂꯪꯈꯤ꯫ ꯈꯔ ꯉꯥꯡꯅ ꯈꯔ ꯁꯛꯅ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯥꯁꯨ ꯑꯍꯜ ꯈꯔꯒ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯀꯨꯂꯩꯃꯒꯤ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯉꯁꯥꯏ ꯃꯄꯥꯟꯗ ꯉꯥꯡꯅꯈ꯭ꯔꯤꯕ ꯋꯥ ꯊꯕꯥ ꯂꯣꯏꯅ ꯇꯥꯏ, ꯂꯣꯏꯅ ꯈꯪꯏ꯫ ꯃꯤ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡ ꯊꯕꯥ ꯃꯥꯒꯤ ꯀꯥꯗꯨꯗ ꯃꯪꯂꯒ ꯐꯝꯂꯤ꯫ ꯋꯥꯈꯜ ꯈꯜꯂꯤ ꯃꯍꯥꯛ ꯃꯃꯥꯏꯕꯦꯝꯃ ꯁꯈꯤ ꯆꯪꯂꯛꯇꯨꯅ꯫ ꯏꯃꯥꯒꯤ ꯊꯕꯥ ꯐꯝꯂꯝꯕꯗꯒꯤ ꯃꯁꯤ ꯈꯖꯤꯛ ꯂꯦꯡꯉꯤ꯫ ꯆꯥꯛꯁꯤ ꯊꯤꯔꯦ, ꯈꯖꯤꯛ ꯆꯥꯔꯨꯅꯕ ꯇꯧꯁꯤꯅꯦ, ꯃꯇꯝꯁꯤꯁꯨ ꯊꯦꯡꯈ꯭ꯔꯦ꯫ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯑꯣꯏꯔꯝꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯄꯥꯗꯣ ꯁꯨꯅꯤꯡꯗꯕ ꯑꯗꯨꯒꯤꯅꯤ꯫
ꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯣꯝꯗꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯊꯝꯂꯝꯂꯕꯗꯤ ꯏꯃꯥ ꯏꯆꯥꯁꯤ ꯅꯨꯡꯉꯥꯏꯒꯗꯧꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯕꯛꯇꯤ ꯃꯅꯥꯝꯇ ꯁꯨꯗꯦ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯥꯕ ꯐꯥꯎ ꯌꯨꯗ ꯊꯛꯇꯅ ꯂꯩꯔꯝꯂꯒ ꯊꯣꯛ ꯁꯤꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦꯗꯅ ꯁꯤꯗꯨꯁꯨ ꯆꯨꯝꯅ ꯗꯣꯡ ꯂꯥꯎꯅ ꯇꯨꯔꯒ ꯁꯤꯔꯗꯤ ꯃꯐꯩ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯥꯕ ꯌꯥꯕ ꯅꯥꯔꯝꯂꯒ ꯈꯨꯟꯅꯥꯏꯒꯤ ꯃꯤꯒꯤ ꯁꯦꯜ ꯃꯈꯩ ꯇꯣꯜꯍꯜꯂꯝꯂꯒ ꯁꯤꯈ꯭ꯔꯦ ꯅꯄꯥꯁꯤ ꯑꯐꯕ ꯅꯄꯥꯅꯤ ꯀꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯦꯕ ꯑꯩ ꯌꯥꯔꯦ ꯏꯃꯥ ꯑꯝꯇ ꯂꯦꯞꯄꯣ ꯄꯥꯕꯒꯤ ꯊꯋꯥꯏꯅꯒ ꯇꯥꯔꯗꯤ ꯁꯥꯎꯗꯅ ꯇꯝꯅꯔꯛꯄꯗ ꯏꯃꯥ ꯏꯆꯥ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯌꯨꯝꯁꯤꯗꯒ ꯂꯩꯐꯝ ꯈꯪꯉꯣꯏ ꯇꯝꯅꯔꯛꯁꯅꯨ ꯃꯥ ꯑꯩꯅ ꯐꯥꯔꯒꯅꯦ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯃꯦꯠꯈꯥꯏꯒꯦ ꯑꯩꯕꯨ ꯇꯠꯇꯅ ꯋꯥꯍꯜꯂꯝꯃꯒ ꯁꯤꯗꯣꯛꯈꯤꯕꯒꯤ ꯏꯈꯨꯠꯁꯤ ꯄꯦꯟꯅ ꯋꯥꯔꯛꯀꯦꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯒ ꯉꯝꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯊꯣꯛꯂꯛꯎ ꯍꯥꯏꯔꯤꯕꯅꯤꯅꯦ ꯁꯦ 이쿠 아니시 쌍라가네 짜람도 딱 에따미에 떠오르고 시핵 하이브가 자쿰롬덕이 그롱그랑 떠고 마콜 아마 따락람이 왕앙람바 사키 캉프레 캉나 캉라우라우이 나빠 탕드바 까나노 캉이네 마사도 마사누비는 딱 아목 납실락도나 끼랍떠나 베마오 혹시키 마콜 두고 나도로 카우리메니도 가리보 자토시 기도가 카우리메니까이 샥 막네 하이 아두이나티 기비기나티바 마콜도 호마콜도 이마나 로이바 아맘바다 마미따기 헤나 우다바 호동엄 레이바도 아두나 사푸 가우카이베이 마콜니 소이제 내랑 나간다 nga yairamani soije bai asi haiduna masagi kadagi hatu senthoki somdana kuleima nupi mayumdagi hankhraga phiga hongda masagi nakta phamduna masada bunna yengi wadi ngangde phana kuiri asumna phamduna leirakpa athoiba hiplambani phamungduda mamana wadi ngangde munna yenglaga sum leibaduda phamlambadagi phuk haugatuna kaidore haibadui kari kuyeng masai kiba miyawsini tumsin kidong mani hanggoy ko kuyeng saying ni kay mi saram tay hingsabi ni yeng liyam mani kulay mayam tapthana isa mitang masi musiman kradana imana imit si penji phawba yeng liba ni ay bu kay da mitang iba tang di kay to si uri iba mayak seng lang na uri kay boy de ha nang si mit boy de ba kaklaw maglaw kalag to na hay mitang ba athoiba khangpre khang kainoi khangni tengkana lawridubu kaigid lawdrabadi natu thibabu phangzada dawna piruk yonbidugi machadubu pamlabani isadana yumsidaga puraklibani ne ha puraklibani ba ai isi tona kare ta ko ai nupibu thamoina khuidaba pamjaba lawdana karama makhalgi nupi law haibano ho nangna pamlabani isadana puraklibani nupi do se mama do lin thainamda piruk manam nambane hairabada laikai sida sakhi ki imung haidana maming chatli asidabu heina kramaina ngai sin oining dawrige mama nambai wan masa nupi namong nupi oidui piruk manam kaisu namte mama namgera masa namgera aidi haibasini nupi do ima oiba sukam ngamloi aina pamdraba haibase pamdrabani athogida waloi sinna tausi sel kayano magi mamal oina pirabasu pikhisi laira sudat nabi moigane iri ita oiba isu pamde haibasini athoiba khitang phinglapna kainu daiba ahal supanoi tama yam wa khrasu haibiu kaidoge migi masado kaithel da yonba lai phadi binati mamal piraga pamdra haiduna hundokpasu yabanati aduga nachadi mabunungsi magi damak punsi su pelep kaina su khankrabani taninge ai pa sada nganglibudo ai taninge ai di haibasini nupi do imawoi basu pamde hayeng mang ai satuna waloi sinarugan kulaima ai isadi nang khaktan aduna aina pamba aigi imang oibada matik sari haina aina khanma nupiduga nang luhonggadobani mama moina nasagi punsibu mainungda langsingi khanbiganu thaba nataba nupi kanasu aigi mitsina hanna yengadobu leite kulaima khumlamde masada haiphet tamak yenglamlaga mahak adum kadagi thokre mathangi numitni mangina mama nupi mayumda luhong kai hongbagi walipna basatpaduna karamba kana satpana phariba aidi handaki lakliba yumsa kaisa numitsida laikaiga hal kharaga tawraga chatlurage na khali nangna kari khaliba phat hekta asumna khumlai aina husi khali se mapa nahan awangi binana aikhoida ki pukhiba seldo singwala amidana adu kaidawba selduna namauge unpot lainabada mateng oinaba pi khisi hairibro
ꯀꯨꯂꯩꯃ ꯃꯃꯤꯠꯇꯨ ꯐꯌꯦꯡ ꯌꯦꯡꯂꯒ ꯍꯩꯅꯤꯡꯗ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯒ ꯑꯗꯨꯒꯤ ꯁꯦꯜꯗꯨꯅ ꯏꯖꯠ ꯗꯥꯕꯤ ꯑꯣꯏꯅꯅꯦ ꯅꯨꯄꯤꯗꯨꯗ ꯄꯤꯈꯤꯕ ꯑꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯀꯅꯥꯒꯤ ꯏꯖꯠ ꯗꯥꯕꯤ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯤꯕꯨ ꯑꯩꯕꯨ ꯕꯥꯞ ꯑꯃ ꯑꯣ ꯀꯅꯥꯒꯤ ꯑꯣꯏꯅꯤꯒꯦ ꯄꯥꯝꯗꯕ ꯅꯨꯄꯤꯗꯨꯒꯤ ꯄꯤꯔꯨꯛ ꯌꯣꯟꯕꯤꯒꯤ ꯃꯆꯥꯗꯨꯒꯤ ꯍꯦ ꯃꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯑꯣꯏꯔꯣꯏꯗ ꯋꯥ ꯉꯥꯡꯒꯅꯨ ꯃꯤꯒꯤ ꯃꯆꯥꯗꯣ ꯐꯥꯒꯤ ꯅꯠꯇꯦ ꯋꯥ ꯊꯣꯛꯅꯒꯗꯧꯕ ꯊꯕꯛ ꯇꯧꯕꯗꯣ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯅꯕꯅꯤ ꯃꯣꯏ ꯃꯄꯥ ꯇꯨꯃꯤꯟꯅꯗ ꯂꯩꯕꯤꯌꯨ ꯑꯩꯅ ꯐꯅꯕ ꯄꯨꯝꯅꯃꯛ ꯁꯤꯟꯒꯦ ꯄꯥꯝꯗꯕ ꯄꯣꯠꯇꯨꯕꯨ ꯌꯨꯝꯁꯤꯗ ꯊꯝꯖꯤꯜꯂꯒ ꯏꯃꯨꯡꯁꯦ ꯃꯍꯤ ꯂꯥꯡꯅꯕꯅꯤ ꯀꯨꯏꯂꯩꯃ ꯑꯩ ꯂꯩꯔꯤꯉꯩꯗꯗꯤ ꯌꯨꯝ ꯑꯁꯦ ꯃꯍꯤꯗꯤ ꯊꯝꯈꯣ ꯃꯄꯪ ꯀꯥꯕ ꯐꯥꯎ ꯌꯥꯔꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯤꯟꯒꯅꯤ ꯃꯣꯏ ꯃꯄꯥ ꯌꯦꯡꯕꯇꯃꯛ ꯌꯦꯡꯉꯣ ꯂꯣꯏꯅ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯇꯥꯅꯤꯡꯒꯦꯔꯥ ꯇꯥꯅꯤꯡꯉꯣꯏꯒꯦꯔꯥ ꯑꯩ ꯈꯪꯗꯦ ꯃꯣꯏ ꯃꯄꯥ ꯑꯩꯅ ꯁꯤꯜꯂꯤꯕ ꯇꯧꯒꯗꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯏꯆꯥꯗꯤꯅꯦ ꯃꯥꯒ ꯂꯝꯕꯥ ꯄꯥꯕꯗ ꯆꯥꯅꯕ ꯆꯨꯅꯕ ꯃꯤꯗꯨꯒ ꯈꯛ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯑꯩꯒꯤ ꯏꯆꯥꯗ ꯅꯨꯄꯥ ꯅꯨꯄꯤ ꯌꯨꯝꯕꯥꯟꯃꯤꯟꯅꯕꯗ ꯊꯥꯛ ꯋꯥꯡꯕ ꯅꯦꯝꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯅꯤꯗꯨꯅ ꯃꯣꯠ ꯆꯥꯅꯔꯒ ꯂꯣꯏꯔꯦ ꯃꯁꯤꯗ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯀꯔꯤꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯊꯧ ꯇꯥꯗꯦꯀꯣ ꯌꯥꯝꯅ ꯇꯥꯏ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯏꯆꯥ ꯑꯁꯤꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯑꯦꯅ ꯈꯜꯂꯣ ꯍꯥ ꯃꯇꯦꯡ ꯂꯧꯅꯤꯡꯉꯛꯄ ꯃꯇꯝꯗ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯤ ꯃꯥꯅ ꯏꯆꯥꯁꯤꯒꯤ ꯃꯇꯦꯡ ꯇꯧꯕ ꯉꯝꯒꯗ꯭ꯔꯣ ꯃꯃꯥ ꯄꯤꯔꯨꯛ ꯌꯣꯟꯕꯤꯗꯨꯅ ꯃꯈꯥꯏ ꯁꯤꯀꯤ ꯑꯃ ꯄꯨꯊꯣꯛꯂꯒ ꯏꯆꯥꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯃꯣꯏ ꯃꯄꯥ ꯀꯥꯟꯅꯗꯦ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯅꯨꯄꯤꯗꯤ ꯃꯃꯥ ꯑꯩꯅ ꯊꯤꯒꯅꯤ ꯑꯩꯈꯣꯏꯒ ꯊꯥꯛ ꯃꯥꯟꯅꯕ ꯏꯃꯧ ꯀꯨꯂꯩꯃ ꯑꯩꯅ ꯊꯤꯒꯅꯤ ꯃꯪꯒꯤꯅ ꯉꯥꯡꯕ ꯋꯥ ꯀꯨꯂꯩꯃ ꯇꯥꯗꯦ ꯃꯥꯅ ꯄꯥꯝꯂꯤꯕ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯇꯨ ꯇꯧꯒꯅꯤ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯤ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯅ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯕꯗ ꯁꯥꯈꯤ ꯃꯤꯄꯥꯏꯁꯦ ꯀꯩꯊꯦꯜ ꯆꯠꯂꯝꯗꯥꯏ ꯑꯌꯨꯛꯇ ꯃꯆꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯨꯗ ꯁꯥꯈꯤꯅ ꯋꯥ ꯍꯧꯗꯣꯛꯏ ꯊꯕꯥ ꯅꯪꯕꯨ ꯏꯕꯨꯡꯉꯣꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯈꯪꯍꯪ ꯍꯪꯂꯛꯄ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯊꯕꯥ ꯉꯥꯏꯍꯥꯛꯇꯤ ꯏꯀꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯁꯥꯈꯤꯅ ꯑꯃꯨꯛꯁꯨ ꯑꯩꯅ ꯑꯉꯥꯡꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯈꯟꯅꯅꯕ ꯑꯍꯜ ꯂꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯟꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯂꯩꯀꯥꯏꯒ ꯑꯣꯏꯔꯦ ꯏꯃꯥꯗꯤ ꯅꯪꯕꯨ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯦ ꯏꯃꯥ ꯆꯦꯟꯕ ꯍꯥꯏꯕꯗꯨꯕꯨꯗꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯁꯦꯜꯁꯨ ꯈꯔ ꯇꯥꯟꯈꯤꯒꯦ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯏꯁꯥꯈꯛ ꯊꯥꯡꯗꯣꯛꯂꯒ ꯂꯨꯍꯣꯡꯕꯗꯨꯗꯤ ꯀꯩꯁꯨ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯍꯣꯡꯕ ꯍꯣꯡꯗꯕꯗꯨꯅ ꯀꯣꯟꯅ ꯈꯟꯅꯔꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛꯀꯤꯗꯤ ꯑꯍꯜ ꯃꯁꯦꯟ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕꯗꯅꯤ ꯑꯗꯨꯅꯅꯦ ꯑꯍꯜ ꯈꯔ ꯌꯨꯝꯁꯤꯗ ꯂꯥꯛꯅꯅꯕ ꯅꯪꯅ ꯈꯔ ꯏꯕꯨꯡꯉꯣꯗꯨꯗ ꯍꯥꯏꯈꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯥꯏꯈꯤꯒꯦ ꯇꯥꯟꯖꯥꯗꯨꯗꯅꯤ ꯃꯄꯥꯜꯗꯒꯤ ꯃꯤꯅ ꯀꯧꯔꯛꯄꯗꯣ ꯁꯥꯈꯤꯌꯥ ꯁꯥꯈꯤ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯄꯥꯟꯗ ꯃꯤ ꯀꯧꯔꯤꯁꯦ ꯀꯅꯥꯅꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯃꯄꯥꯟꯗꯅꯤ ꯁꯥꯈꯤꯅ ꯏꯆꯦ ꯀꯥꯈꯠꯄꯤꯔꯛꯑꯣ ꯐꯤꯗꯥꯁꯤꯗ ꯐꯝꯁꯤ ꯀꯨꯂꯩꯃ ꯄꯩꯊꯣꯛꯇꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯐꯝꯗ꯭ꯔꯕꯁꯨ ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯁꯥꯈꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯈꯨꯝꯗꯣꯔꯛꯂꯤꯕ ꯈꯣꯟꯗꯥꯗꯨꯗ ꯑꯗꯨꯃꯛ ꯈꯪꯏ ꯆꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛ ꯈꯨꯝꯗꯦ ꯀꯨꯂꯩꯃꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯄ ꯉꯥꯏꯔꯤ ꯀꯨꯂꯩꯃ ꯃꯥꯒꯤ ꯁꯦꯡꯒꯥꯎꯗꯨꯗꯒꯤ ꯁꯦꯜ ꯁꯕꯨꯟ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯁꯥꯈꯤꯗ ꯐꯠ ꯄꯤꯁꯤꯜꯂꯤ ꯁꯤ ꯄꯥꯏꯁꯤꯜꯂꯨ ꯁꯥꯈꯤ ꯏꯉꯛ ꯉꯛꯅ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯏꯆꯦ ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯌꯥꯝ ꯌꯥꯝꯕ ꯃꯥꯜꯂꯤ ꯍꯣꯏ ꯌꯥꯝꯕꯅꯤ ꯂꯨꯄꯥ 10,000 ꯑꯗꯨꯅ ꯅꯃꯥꯅꯆꯥ ꯀꯔꯤ ꯀꯔꯤ ꯇꯧꯔꯒ ꯍꯧꯗꯣꯛꯅꯅꯕ ꯇꯧ ꯃꯇꯝꯁꯤꯗꯗꯤ ꯂꯨꯄꯥ 10,000 ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯜꯅꯤ ꯁꯥꯈꯤꯅ ꯏꯆꯦ ꯁꯦꯜꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯞꯆꯤꯟꯕꯤꯈꯣ ꯑꯩ ꯂꯧꯕ ꯉꯝꯖꯔꯣꯏ ꯀꯨꯂꯩꯃ ꯁꯦꯜꯁꯤꯡꯗꯨ ꯁꯥꯈꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯅꯝꯗꯅ ꯄꯥꯏꯍꯜꯂꯒ ꯄꯥꯏꯁꯤꯜꯂꯨ ꯋꯥꯁꯤ ꯈꯣꯏꯊꯣꯛꯇꯅ ꯑꯗꯨꯝ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯍꯥꯏꯔꯒꯦ ꯑꯩꯅ ꯄꯤꯔꯤꯕ ꯁꯦꯜꯗꯣ ꯅꯆꯥ ꯑꯁꯤꯒꯤ ꯏꯖꯠꯀꯤ ꯃꯃꯜꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯅꯆꯥꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤ ꯑꯣꯏꯗꯦ ꯑꯩꯅ ꯄꯥꯝꯗꯦ ꯏꯆꯦ ꯀꯨꯂꯩꯃ ꯃꯈꯥ ꯇꯥꯔꯛꯏ ꯄꯨ ꯄꯥꯡꯁꯨ ꯁꯨꯗꯕ ꯊꯥꯛ ꯅꯦꯝꯕ ꯅꯣꯏꯅ ꯀꯔꯤꯒꯤꯅꯣ ꯊꯥꯛ ꯋꯥꯡꯕ ꯄꯥꯝꯂꯤꯕ ꯑꯩꯒꯤ ꯏꯆꯥ ꯑꯄꯪꯕꯗꯨꯕꯨ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯟꯒꯦ ꯌꯨꯝ ꯑꯗꯨꯒꯤ ꯃꯕꯦꯝꯃ ꯑꯣꯏꯒꯦ ꯈꯟꯕꯗꯨꯗꯤꯅꯦ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩ ꯈꯛ ꯑꯣꯏꯊꯣꯛꯂꯣꯏ ꯏꯆꯦ ꯆꯨꯝꯅ ꯋꯥꯒꯤ ꯋꯥ ꯍꯥꯏꯕꯤ ꯑꯩꯒꯤ ꯏꯆꯥꯅ ꯅꯆꯥꯅꯨꯄꯥ ꯐꯥꯏ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯁꯥ ꯌꯥꯅꯔꯒ ꯆꯦꯟ ꯆꯣꯡ ꯇꯧꯖꯕꯅꯤ ꯑꯍꯥꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ ꯃꯁꯥ ꯌꯥꯅꯔꯒ ꯀꯥꯏ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦ ꯍꯩ ꯃꯁꯥ ꯌꯥꯅꯔꯒꯕꯨ ꯏꯆꯥꯅꯨꯄꯥꯗꯨꯅ ꯏꯃꯥ ꯑꯩ ꯅꯨꯄꯤꯗꯨ ꯄꯥꯝꯗꯦ ꯂꯧꯕ ꯉꯝꯂꯣꯏ ꯃꯥꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯄꯤꯊꯣꯛꯅꯔꯒ ꯋꯥ ꯂꯣꯏꯁꯤꯟꯅꯁꯤ ꯍꯥꯏꯔꯛꯈꯤꯗ꯭ꯔꯣ ꯍꯣꯏ ꯏꯕꯦꯝꯃ
nakhutta pairiba seldo ima isa tanaraga thilakliba thongzilda leptuna wari taramba thaba khangkhongtuna mitlu pirang ihaurai makhoi khutum setna tasin maya siksin mahak kapningba khangi waruba phaurai pendaba hilai mahakko karisu leita khanduna wahai amata kanglamba tauda izat ki mamal pirakpa mahak mathamoi adu sakri sakhi masu pendaba na makhutta pairiba seldu laimaida khangtha thadaduna sauna hai aikhoibu laire pangya yagani haina khanbra aikoi sumini izat ki damak thawai thaba phauba pamuba leitab sel pai haidana isi hoina tawriba maongse aikhoibu usittaba hai nang na ngangliba mayamdo ai amata taningdi aigi wa haibabu nacha nupido imawoiba sukpam pamdi laina sudatnaba noidi nasaga sanaba mi thijaba yadro kari kanadabada sakta singsidi adu hekta yabro isina pamde hairaga wase tokpe hekta yaradro aigi isagi punsi sibu phagi sel khrasina isagi magliba ijatse kanba ngamladro kulaimana noige duda ai kari imta khangde tasu taningde aina ngasi nangi khuzin mamai muktang pakba sumanga sida laktuna leplaga hairibasini nacha nupido imoiba pamde sakhiya masida wa makha muk samthanaragumsi tariba selsingdo khunjil adunane nangi nacha sina hayeng atopada mayum amuk pan ko tawbada awun pot leibada mateng oino ai satle nangi sidaga ai kuina leijaningde kulaima sakhina wa makha tarakjingai thongan adomda gam makhong adu thangduna thoki sakhi mapi tana mathamoi sak soli lairi haiduna ikoi asu usittaba lairaba ikoi su mi thongzilda leplamba thaba tapna laktuna kari su haida makhada tariba selsingdu khunjili noiraga haugalakuna mamada pitana thumatlaba misna ani duna yengbadi ngamda nakalda onthokuna tapna hairai ekoina lanbani ma aina lanbani mukdaba aina lanbani imagi thaba kari su haida mamagi khudang adu ta paiduna imungda pusinki somna kulai mamadi paithong adu momonta noktuna laikri mondanu ngaina isai ngangladuna thaba pumnamak mahak tawri asum tawna hapta mukti hausinki thabaga thoibaga pau phaunadaba phana kuiri sen chom tawba ma yawbanina athoi masu hek unasi kauthokpadu khautak sabana unasi kauthokpa ngamlamte ayokki matamdagi khajiklan tharakpa matamni mangi magi nupida sauna hai nang mathong saba thabak simatabu nangina punsiduda tawba hitrabanina ho karino aina kari mathong sadaba thabak tawrage halakpaga nang hauroi matagumna itungsi tana siklibasibo chitrabadi ha nangna tawribudubu summi haina khanro hayeng imung asina mimang thokbudu nang pamro nang mathong yam hukti haibasi nang imau haibasat pasibu kari mathong huktabado nati sangsar sida kanglai pak sida aina hanba mau haibasat pro moi mapana ado yamna kanthi thok sauribudubo hey yam haipa satuna ngang nacha sina khanglaga nang kari hoini khangra nati aina haidodi nang ngasi hainauribu nupi masado yam thuna haidoko ko nati wafam masibu sakhina khanglaga aikhoi bu kari no hai tawnu haibasi ai koksai haibasi kulaima thawa sada adogidi waningai oidi sakhi do aina satuna hapta muki mamangda waloi sinnaurabani masanu piduki mamal oina lupa lising tara ngorongkong na piramlabani mangi makok paiduna hari kari do tawrandibasidi kulaima mapuroi bubu inthoklaga chathose migi mangsida so thatuna lei imau haima salubagi wabana loire ngakta potharuge nungsa sisu loire sabada siga daw ngangang kulaima sangki mangi khonjau thaduna lawi phare aigi wa tadrab natro phayeba hayeng karigumba fatta nungda mayak thoklakpada nangbudi aina nanamna takki phawba yeiga dawni khak somdana athoibana kuireko ibani unakidaba midi chela matungdana hena daksine hai ikoi sina chilagi hena lapthoknamagum tawina thaba nokphe tawi minokto nokningdana nokpadi madi athoibana amukso kidore wamda ngangjibadi pamui ai wangang pamui kari pamuriba wangang ba thaba ira thanglaba mista aniduna athoibada nungsina yengi yamna nungsina ta thoiba miyoi be khoise
ꯅꯨꯡꯁꯤꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯃ ꯏꯁꯣꯔꯅ ꯇꯝꯂꯛꯄꯅ ꯑꯃ ꯑꯩꯈꯣꯏꯅ ꯐꯅ ꯄꯥꯝꯂꯕꯁꯨ ꯃꯄꯨ ꯃꯥꯅ ꯇꯝꯕꯤꯔꯝꯗ꯭ꯔꯕꯗꯤ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯇꯣꯛꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯊꯧꯅꯥꯁꯨ ꯂꯩꯇꯦ ꯃꯔꯛꯁꯤꯗ ꯊꯥꯛ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕ ꯍꯥꯏꯕ ꯑꯃꯕꯨ ꯈꯥꯏꯗꯣꯛꯄꯤꯔꯝꯂꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯀꯞꯂꯤꯕ ꯊꯕꯥ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯞꯇ꯭ꯔꯤꯗꯣ ꯑꯊꯣꯏꯕ ꯊꯕꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯥꯝꯗꯨꯅ ꯄꯥꯏꯔꯒ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯊꯕꯥ ꯅꯪ ꯀꯩꯅꯣꯕꯨꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯍꯥꯏꯌꯨ ꯀꯩꯗꯧꯔꯦ ꯊꯕꯥ ꯃꯈꯨꯠꯇꯨ ꯐꯠ ꯁꯠꯇꯣꯛꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯈꯥꯎ ꯃꯆꯥꯗꯨꯗꯒꯤ ꯅꯍꯥꯟ ꯀꯨꯂꯩꯃꯅ ꯃꯥꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯑꯣꯏꯅ ꯄꯤꯔꯝꯕ ꯁꯦꯜꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯑꯊꯣꯏꯕꯗ ꯄꯤꯔꯛꯏ ꯃꯄꯤꯁꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯦ ꯁꯦꯜꯁꯤ ꯄꯥꯏꯁꯤꯟꯕꯤꯈꯣ ꯑꯊꯣꯏꯕ ꯏꯉꯛ ꯉꯛꯅ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯊꯕꯥ ꯁꯦꯜ ꯄꯥꯏꯗ ꯄꯥꯏꯁꯤꯜꯂꯨ ꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜꯗꯨ ꯃꯈꯨꯠꯇ ꯅꯝꯗꯨꯅ ꯄꯥꯏꯍꯜꯂꯤ ꯊꯕꯥ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯇꯥꯊꯣꯏꯕ ꯅꯨꯡꯁꯤꯈꯤꯕꯗ ꯀꯂꯛꯄ ꯃꯤꯍꯧꯕ ꯑꯃꯠꯇ ꯏꯁꯥꯗ ꯐꯥꯎꯈꯤꯗꯦ ꯃꯤꯇꯥꯕꯁꯨ ꯂꯩꯈꯤꯗꯦ ꯁꯤ ꯈꯛ ꯈꯪꯕꯤ ꯑꯩꯕꯨ ꯈꯪꯕꯤꯌꯨ ꯑꯇꯩ ꯀꯅꯥꯅ ꯑꯩꯕꯨ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯅꯪꯅꯗꯤ ꯈꯪꯕꯤꯌꯨ ꯁꯤ ꯍꯥꯏꯔꯝ ꯊꯕꯥ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯊꯣꯏꯕꯅ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯉꯥꯏꯈꯣ ꯊꯕꯥ ꯁꯞ ꯂꯦꯞꯄꯤ ꯁꯦꯜꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨ ꯀꯅꯥꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯕꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯊꯕꯥ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯋꯥꯍꯪꯗꯣ ꯑꯩꯉꯣꯟꯗ ꯍꯪꯂꯨ ꯋꯥꯐꯝ ꯈꯨꯗꯤꯡ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯏꯖꯠꯀꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯜ ꯄꯤꯔꯝꯃꯤ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯈꯨꯗꯤꯡꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯄꯤꯔꯥꯡꯇꯅ ꯊꯨꯝꯃꯠꯂꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯑꯊꯣꯏꯕꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯏ ꯁꯣꯝꯁꯨ ꯈꯪꯅ ꯈꯪꯅ ꯋꯥꯐꯝ ꯑꯁꯦ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯇꯣꯟꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯤ ꯂꯥꯏꯔꯕꯤꯅꯤꯀꯣ ꯂꯩꯍꯥꯛꯇꯤ ꯄꯨꯟꯁꯤꯁꯦ ꯆꯤꯡꯗ ꯁꯥꯠꯄꯤ ꯏꯪꯉꯦ ꯂꯩꯒꯨꯝ ꯃꯇꯝ ꯂꯥꯛꯇꯨꯅ ꯀꯦꯟꯗꯨꯅ ꯑꯗꯨꯃꯛ ꯃꯥꯡꯖꯈ꯭ꯔꯁꯅꯨ ꯑꯗꯨꯕꯨ ꯇꯥꯊꯣꯏꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯋꯥꯔꯧꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯕ ꯉꯝꯗꯦ ꯁꯤ ꯍꯥꯏꯔꯝ ꯀꯞ ꯀꯞꯇꯨꯅ ꯊꯕꯥ ꯆꯠꯈꯤ ꯃꯍꯥꯛ ꯆꯠꯈꯤ ꯑꯊꯣꯏꯕꯒꯤ ꯋꯥ ꯑꯃ ꯇꯥꯔꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤ ꯑꯊꯣꯏꯕ ꯊꯕꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡ ꯋꯥꯈꯜ ꯈꯜꯍꯧꯏ ꯈꯥꯝꯂꯨꯕꯁꯨ ꯇꯧꯗꯦ ꯊꯕꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯂꯧꯁꯤꯟꯕ ꯉꯝꯂꯛꯂꯕꯗ ꯑꯊꯣꯏꯕ ꯃꯌꯨꯝ ꯇꯝꯅ ꯃꯈꯣꯡ ꯑꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯊꯣꯏꯕ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯀꯧꯔꯤ ꯏꯃꯥ ꯕꯥꯕꯥ ꯏꯃꯥ ꯃꯁꯥꯅ ꯂꯥꯛꯇꯨꯅ ꯀꯧꯔꯛꯄꯗꯨ ꯃꯄꯥ ꯃꯪꯒꯤꯗꯤ ꯌꯨꯝꯗ ꯂꯩꯇꯕꯅ ꯊꯣꯛꯂꯛꯂꯝꯗꯦ ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯂꯩꯃꯗꯤ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯇꯍꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯅ ꯂꯥꯛꯇꯨꯅ ꯀꯧꯔꯤꯕꯁꯤꯕꯣ ꯑꯊꯣꯏꯕ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯁꯦꯜꯁꯤꯡꯗꯨ ꯃꯃꯥꯗ ꯂꯪꯁꯤꯟꯗꯨꯅ ꯁꯤꯒꯤ ꯁꯦꯜꯁꯤ ꯀꯅꯥꯅ ꯊꯕꯥꯗ ꯄꯤꯔꯤꯕꯅꯣ ꯀꯨꯂꯩꯃ ꯉꯥꯏꯍꯥꯛꯇꯤ ꯏꯛ ꯑꯥ ꯇꯧꯗꯨꯅ ꯂꯩ ꯑꯊꯣꯏꯕ ꯁꯥꯎꯅ ꯃꯈꯥ ꯇꯥꯏ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯍꯣꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯥꯡꯈꯣꯡ ꯁꯥꯏꯅꯕ ꯁꯤꯜꯂꯤꯕꯁꯤꯕꯣ ꯀꯨꯂꯩꯃ ꯃꯥꯅ ꯑꯁꯨꯝ ꯁꯥꯗꯨꯅ ꯈꯨꯝꯃꯤ ꯍꯩ ꯇꯨꯃꯤ ꯂꯩꯀꯣ ꯅꯄꯨꯟꯁꯤꯗꯣ ꯀꯥꯡꯈꯣꯡ ꯁꯥꯏꯒꯗꯧꯕꯗꯒꯤ ꯑꯩꯅ ꯀꯜꯂꯤꯕꯅꯤ ꯊꯕꯥꯗꯣ ꯑꯩꯅ ꯂꯧꯔꯒꯦ ꯈꯟꯅ ꯑꯩꯅ ꯃꯍꯨꯠ ꯆꯦꯜꯂꯤꯕꯅꯤ ꯃꯁꯤꯗ ꯀꯔꯤꯒꯤꯅꯣ ꯏꯃꯥꯒ ꯄꯥꯝꯒ ꯅꯪ ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯂꯤꯕꯁꯤꯕꯣ ꯍꯣ ꯄꯥꯝꯗꯤꯌꯦ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯄꯥꯝꯗꯤꯌꯦ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯁꯦ ꯑꯩꯒꯅꯤ ꯏꯃꯥ ꯍꯣꯏꯒ ꯅꯠꯇꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯅꯪꯈꯛ ꯅꯠꯇꯦ ꯅꯪꯈꯛꯅ ꯄꯥꯝꯂꯒ ꯌꯥꯔꯗ꯭ꯔꯣ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯔꯣꯏ ꯁꯤꯔꯕ ꯅꯪꯅ ꯇꯧꯅꯤꯡꯕ ꯍꯦꯛꯇ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯌꯥꯔꯅꯤ ꯁꯤꯔꯣ ꯇꯧꯅꯨ ꯍꯥꯏꯔꯤꯕꯁꯤ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤ ꯅꯠꯇꯦ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯅꯆꯥꯒꯤ ꯅꯤꯡꯕ ꯀꯥꯏꯔꯒ ꯉꯥꯎꯅ ꯐꯩꯅ ꯆꯠꯄꯗꯨꯔꯕ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯀꯌꯥꯗꯅꯣꯅꯦ ꯃꯁꯤ ꯍꯩ ꯑꯉꯥꯎꯕ ꯅꯪ ꯑꯩꯁꯤ ꯅꯃꯥꯅꯤꯅꯦ ꯅꯃꯥ ꯑꯩꯅꯕꯨ ꯅꯪꯒꯤ ꯐꯠꯇꯅꯕ ꯃꯥꯡꯅꯅꯕ ꯁꯤꯟꯒꯗ꯭ꯔꯣ ꯅꯪꯁꯤ ꯏꯆꯥꯅꯤꯅꯦ ꯑꯗꯨꯁꯨ ꯑꯃꯇꯪ ꯄꯣꯛꯆꯕ ꯌꯥꯔꯤꯕ ꯑꯩ ꯋꯥꯁꯦ ꯆꯒꯠ ꯉꯥꯡꯕ ꯄꯥꯝꯗꯦ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯊꯕꯥꯒꯤ ꯃꯃꯥ ꯃꯆꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯅꯕ ꯇꯧ ꯑꯩ ꯃꯥ ꯅꯠꯇꯅ ꯀꯅꯥꯕꯨꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯄꯥꯝꯗꯦ ꯑꯩ ꯉꯝꯂꯣꯏ ꯃꯗꯨꯃ ꯅꯄꯨꯟꯁꯤꯗꯁꯨ ꯑꯣꯏꯊꯣꯛꯅꯔꯣꯏꯗꯧꯕ ꯋꯥꯅꯤ ꯑꯩꯅ ꯆꯠꯇꯨꯅ ꯑꯩꯅ ꯄꯥꯝꯖꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯣꯏꯅꯔꯨꯔꯦ
ꯂꯥꯛꯂꯤꯕ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯕꯁꯨ ꯂꯣꯏꯔꯦ꯫ ꯑꯊꯣꯏꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯁꯥꯎꯕꯗ ꯃꯩ ꯍꯧꯏ꯫ ꯑꯩꯒꯤ ꯋꯥꯁꯨ ꯑꯝꯇ ꯇꯥꯔꯝꯗ ꯏꯃꯥꯅ ꯑꯗꯨꯝ ꯅꯦꯛꯇ ꯇꯧꯕꯀꯣ꯫ ꯐꯩ ꯑꯗꯨꯕꯨꯗꯤ ꯏꯃꯥꯁꯨ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯔꯕꯅꯤꯅ ꯑꯩꯅꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯕ ꯇꯥꯏ꯫ ꯉꯁꯤꯕ ꯍꯧꯖꯤꯛ ꯑꯩ ꯊꯕꯥꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯩ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯁꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯝ ꯀꯥꯟꯗ ꯏꯃꯥꯒꯤ ꯂꯨꯍꯣꯡꯕꯗꯣ ꯍꯣꯡꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯊꯣꯏꯕ ꯁꯥꯎꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯏ꯫ ꯗꯥꯔꯤ ꯍꯦꯛ ꯀꯨꯝꯊꯒꯤ ꯇꯧꯕꯒ ꯀꯨꯂꯩꯃꯅ ꯈꯪꯈꯩ ꯍꯥꯏꯔꯛꯏ꯫ ꯅꯥꯈꯣꯡ ꯑꯗꯨꯅ ꯁꯨꯔꯤ ꯃꯈꯥꯗꯨꯗ ꯍꯦꯛ ꯀꯥꯟꯊꯈꯤꯕꯗ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯦ ꯈꯪ꯫ ꯑꯊꯣꯏꯕ ꯁꯞ ꯂꯦꯞꯄꯤ ꯃꯃꯥꯏꯗꯤ ꯑꯣꯟꯊꯣꯔꯛꯄꯤ ꯀꯨꯂꯩꯃ ꯀꯞꯁꯤꯟꯅꯗꯨꯅ꯫ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯐꯤꯖꯤꯒꯤ ꯃꯅꯤꯅꯦ꯫ ꯃꯅꯤꯅꯦ ꯑꯩꯅꯕꯨ ꯏꯆꯥꯒꯤ ꯃꯥꯡꯅꯅꯕ ꯀꯔꯤꯕꯨ ꯁꯤꯟꯒꯗꯧꯔꯤꯕꯒꯦ? ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯐꯅꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯏꯗꯦ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯖꯈꯣ꯫ ꯇꯧꯕꯇꯕꯨ ꯅꯃꯥꯏꯗꯤ ꯏꯆꯥ ꯏꯇꯣꯝꯇ ꯁꯤꯗ꯭ꯔꯕꯁꯨ ꯃꯤꯒꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯖꯥꯠ ꯇꯥꯍꯜꯂꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯍꯥꯠꯈꯤꯒꯅꯤ꯫ ꯃꯁꯤꯃꯇꯪꯗꯤ ꯅꯪ ꯈꯪꯉꯨꯀꯣ꯫ ꯑꯊꯣꯏꯕ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ꯫ ꯊꯥꯡꯕ ꯉꯝꯈꯤꯗ꯭ꯔꯤ ꯃꯈꯣꯡ ꯑꯗꯨ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯊꯧꯔꯤ ꯑꯗꯨꯅ ꯇꯨꯡꯑꯣꯏꯅꯔꯝꯂꯕ꯭ꯔꯥ ꯃꯃꯥꯒꯤ ꯋꯥꯍꯩ ꯈꯔꯗꯨꯅ ꯊꯕꯥ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯕꯨꯗꯤ꯫ ꯑꯊꯣꯏꯕ ꯀꯔꯤꯁꯨ ꯍꯥꯏꯗ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯀꯨꯂꯩꯃ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯈꯟ ꯃꯩꯊꯣꯡ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯁꯤꯅ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯄ ꯀꯔꯤ ꯑꯣꯏꯔꯛꯄ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛ ꯈꯪꯖꯗꯦ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏꯗꯨ ꯋꯥ ꯋꯥ ꯂꯥꯎꯔꯛꯏ꯫ ꯕꯥꯔꯇꯣꯟ ꯆꯠꯄ ꯍꯧꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯈ꯭ꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕ ꯁꯣꯟꯅꯕ꯫ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃꯅ ꯏꯕꯦꯝꯃꯈꯣꯏ ꯍꯟꯗꯛꯀꯤꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯀꯣ꯫ ꯆꯦꯟꯕꯗ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕꯗꯅ ꯅꯨꯄꯤ ꯑꯃꯒ꯫ ꯀꯔꯤꯅꯣ ꯑꯩ ꯀꯣꯛꯀꯁꯤ ꯆꯥꯛꯏꯗ꯫ ꯃꯣꯏ ꯁꯦꯜ ꯄꯥꯏꯕꯁꯤꯡꯁꯤꯅ ꯇꯧꯊꯣꯔꯛꯄꯁꯤꯃꯅꯦ ꯃꯣꯏꯅ ꯇꯧꯕꯁꯤꯃꯛꯇꯕꯨ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯊꯕꯛ ꯉꯥꯛꯇ꯫ ꯑꯣ ꯊꯕꯥꯗꯣ ꯏꯆꯦ ꯀꯨꯂꯩꯃꯅ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕꯁꯤ꯫ ꯆꯦꯟꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯏꯆꯦ ꯀꯨꯂꯩꯃꯅ ꯆꯠꯇꯨꯅ ꯏꯖꯠꯀꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯜꯒꯁꯨ ꯌꯥꯝ ꯄꯤꯔꯝꯃꯤ ꯍꯥꯏ꯫ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯏꯆꯦ ꯁꯥꯈꯤ ꯍꯣꯏꯒ ꯌꯨꯝꯂꯣꯟꯅꯔꯤꯕꯁꯤꯡꯗꯨꯅ ꯇꯝꯂꯛꯄꯅꯤ꯫ ꯏꯃꯥꯏꯕꯦꯝꯃ ꯏꯃꯥꯏꯕꯦꯝꯃ ꯋꯥꯁꯤꯗꯤ ꯌꯧꯅꯔꯝꯂꯦꯗꯅ꯫ ꯅꯠꯇꯦ ꯁꯥꯈꯤꯗꯤ ꯁꯦꯜ ꯄꯤꯔꯝꯕꯗꯨꯗ ꯀꯔꯤꯃꯇ ꯍꯥꯏꯈꯤꯗ꯭ꯔꯕ ꯖꯥꯠꯂꯥ? ꯀꯔꯤꯕꯨ ꯍꯥꯏꯔꯨꯗꯧꯔꯤꯒꯦ ꯇꯨꯁꯣꯟꯕꯤ ꯃꯥꯅꯕꯣ? ꯏꯆꯦ ꯀꯨꯂꯩꯃ ꯍꯣꯏꯒ ꯃꯣꯏꯒꯗꯤ ꯊꯥꯒ ꯃꯥꯂꯦꯝꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯗꯨꯕꯨꯕ ꯁꯦꯜ ꯄꯥꯏꯕ ꯄꯥꯏꯗꯕꯗꯨꯅ ꯇꯣꯉꯥꯟꯕꯅꯤ꯫ ꯃꯤ ꯂꯩꯁꯥꯕꯤꯗꯨꯒꯤ ꯏꯖꯠꯀꯤꯁꯨ ꯈꯟꯗꯕ ꯌꯥꯕ꯭ꯔꯣ? ꯀꯨꯂꯩꯃ ꯍꯣꯏꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯂꯥꯟꯕ ꯊꯕꯛꯅꯤꯀꯣ꯫ ꯃꯁꯤꯒꯤ ꯊꯕꯛ ꯃꯁꯤ ꯄꯥꯄꯨꯒꯅꯤꯗ ꯃꯁꯤ꯫ ꯏꯆꯦ ꯁꯦꯜ ꯄꯥꯏꯕ ꯃꯤꯅ ꯇꯧꯔꯛꯄ ꯊꯕꯛꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯜꯂꯤ ꯁꯨꯃꯤ ꯍꯥꯏꯗꯅ ꯌꯦꯠꯂꯨꯕ ꯏꯇꯤꯛ ꯅꯠꯇꯦ꯫ ꯃꯣꯏꯒꯤꯁꯨ ꯀꯔꯝꯕ ꯁꯣꯏꯗꯅ ꯐꯪꯖꯅꯤ꯫ ꯑꯁ ꯊꯕꯥꯒꯤ ꯈꯟꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯏꯆꯥꯗꯣ ꯌꯥꯝꯅ ꯐꯕꯅꯤ ꯏꯇꯞ ꯇꯞꯄꯗꯅ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯗꯨ ꯅꯨꯄꯤ ꯑꯃꯅꯤ ꯍꯦꯛ ꯄꯨꯟꯕꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯋꯥꯔꯤꯅꯩ꯫ ꯊꯕꯥꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯁꯣꯟꯅꯕꯁꯨ ꯌꯥꯎꯏ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯈꯔꯅ ꯀꯂꯛꯄꯦꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ꯫ ꯁꯣꯝꯗꯅ ꯆꯤꯡ ꯂꯝꯕꯤ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯆꯩꯁꯨ ꯑꯃ ꯁꯨꯗꯨꯅ ꯉꯛꯂꯧ ꯑꯣꯏꯗꯨꯅ ꯀꯕꯨꯏ ꯈꯨꯜ ꯌꯧꯅꯕ ꯆꯠꯂꯤ꯫ ꯁꯈꯤ ꯂꯝꯁꯥꯡ ꯂꯥꯛꯄꯗ ꯃꯁꯥꯗꯨ ꯆꯣꯛꯊꯔꯗꯨꯅ ꯅꯥꯄꯤ ꯍꯧꯔꯤꯕꯗꯨꯒꯤ ꯃꯊꯛꯇ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯗꯨꯅ ꯃꯥꯡꯗ ꯆꯠꯂꯤꯕ ꯃꯆꯥ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯊꯕꯥ ꯏꯃꯥꯒꯤ ꯊꯕꯥ ꯉꯥꯏꯈꯣ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤ꯫ ꯏꯃꯥ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯏꯁꯥꯁꯦ ꯈꯧꯒꯪꯅꯔꯦ ꯏꯃꯥ ꯉꯝꯗ꯭ꯔꯦ꯫ ꯊꯕꯥ ꯃꯥꯡ ꯊꯥꯅ ꯆꯠꯂꯝꯕꯗꯒꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯂꯥꯛꯂꯒ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯁꯈꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯇꯣꯡ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯊꯛꯂꯕ ꯃꯇꯨꯡ ꯃꯆꯥꯗ ꯑꯃꯨꯛ ꯄꯤꯗꯨꯅ ꯁꯤ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯨ ꯅꯁꯥꯗꯣ ꯋꯥꯕꯅ ꯂꯣꯏꯔꯝꯂꯅꯤ꯫ ꯊꯕꯥ ꯃꯉꯛ ꯍꯥꯏꯗꯨꯅ ꯌꯥꯔꯅꯤ ꯑꯩ ꯊꯛꯅꯤꯡꯗꯦ꯫ ꯈꯔ ꯊꯛꯆꯤꯜꯂꯣ ꯅꯁꯥꯗꯣ ꯌꯥꯝ ꯋꯥꯅ ꯎꯔꯦ꯫ ꯅꯔꯥꯏꯕꯛꯀꯥꯗꯣ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ꯫ ꯏꯃꯥ ꯇꯩꯊꯣꯛꯄꯤꯒꯦꯁꯦ꯫ ꯁꯈꯤ ꯏꯜꯂꯤꯕ ꯐꯤꯖꯤꯗꯨꯅ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯀꯥꯔꯛꯂꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛꯁꯤꯡꯗꯨ ꯇꯩꯊꯣꯛꯄꯤ꯫ ꯊꯕꯥ ꯃꯃꯥꯗ ꯌꯦꯡ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯇꯨꯅ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯈꯨꯗꯤꯡ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯃꯃꯥꯏ ꯎꯞꯁꯤꯟ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯍꯥꯏꯔꯤ꯫ ꯏꯃꯥ ꯅꯆꯥꯕꯨ ꯀꯔꯝ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣ? ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯅ ꯅꯆꯥ ꯑꯩꯁꯦ ꯁꯤꯔꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯑꯩ ꯏꯃꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯏꯃꯥ꯫ ꯅꯆꯥꯁꯦ ꯅꯆꯥꯒꯤ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ꯫ ꯍꯩ ꯑꯉꯥꯎꯕꯤ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯅ ꯍꯤꯡꯂꯤꯕꯁꯤ ꯅꯪꯒꯤ ꯑꯁꯥꯗꯅꯤ꯫ ꯃꯤ ꯃꯥꯟꯗꯕ ꯁꯥ ꯃꯈꯣꯏꯒꯤꯗꯃꯛ ꯀꯔꯤꯒꯤ ꯏꯆꯥꯅ ꯑꯁꯨꯛ ꯃꯃꯜ ꯇꯥꯡꯂꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯒꯅꯤ? ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯏꯆꯥ ꯅꯣꯛꯅ ꯈꯦꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯕꯅꯤ꯫ ꯍꯪꯆꯤꯠꯁꯦ
ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯏꯃꯥ ꯑꯩꯅ ꯂꯦꯡꯂꯒ ꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯀꯗꯧꯕ ꯈꯨꯗꯣꯞ ꯄꯔꯦꯡꯗꯣ ꯃꯤꯅ ꯑꯣꯏꯅ ꯍꯨꯛꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝ ꯀꯜꯂꯛꯑꯦ ꯏꯃꯥ ꯑꯩ ꯌꯥꯝ ꯀꯜꯂꯛꯑꯦ ꯁꯥꯈꯤ ꯃꯁꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯇꯣꯛꯂꯨ ꯀꯩꯗꯧꯒꯤ ꯏꯃꯥꯒꯤ ꯏꯕꯦꯝ ꯏꯃꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯆꯥꯒꯤ ꯑꯁꯤꯒꯨꯝꯕꯅ ꯇꯧꯕꯁꯤ ꯎꯕꯗ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏ ꯏꯃꯥ ꯇꯥꯟꯊꯣꯏꯕꯗꯣ ꯃꯗꯨꯒꯥꯏꯅ ꯂꯩꯕ ꯑꯣꯏꯁꯤꯅꯨꯀꯣ ꯏꯃꯥ ꯃꯗꯨꯒꯥꯏꯕ ꯑꯣꯏꯁꯤꯅꯨ ꯏꯃꯥ ꯀꯞꯂꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯅꯨꯡꯁꯤ ꯀꯥꯏꯅ ꯃꯩꯁꯛꯅ ꯉꯥꯎꯔꯕꯤ ꯃꯍꯥꯛ ꯑꯗꯨ ꯀꯞꯂꯤ ꯃꯃꯥꯒꯤ ꯃꯊꯥꯗ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯗꯨꯅ ꯂꯩꯇꯕꯅ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯤ ꯊꯃꯣꯏꯅ ꯄꯥꯝꯖꯗꯕ ꯂꯨꯍꯣꯡꯕ ꯑꯗꯨꯅ ꯃꯥꯡꯗ ꯂꯩꯔꯕꯗ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯄꯒꯤ ꯃꯥꯏꯊꯣꯡꯗ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯃꯃꯤ ꯇꯥꯕ ꯎꯗꯦ ꯃꯥꯟꯗꯣꯞ ꯃꯌꯥꯏ ꯑꯗꯨꯗ ꯐꯝꯂꯤꯕ ꯕꯣꯔ ꯑꯗꯨꯒꯤ ꯁꯛꯐꯝ ꯎꯕꯗ ꯂꯨꯍꯣꯡꯕ ꯌꯥꯎꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯁꯣꯟꯅꯩ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯉꯁꯥꯏ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤꯅ ꯀꯩꯅꯥ ꯊꯣꯛꯂꯕ ꯃꯇꯨꯡ ꯂꯩ ꯀꯣꯏꯔꯕ ꯀꯨꯟꯗꯣ ꯍꯨꯛꯂꯝꯗꯥꯏꯁꯤ ꯐꯥꯎꯕ ꯕꯣꯔ ꯑꯁꯦ ꯑꯃꯨꯛꯇ ꯐꯥꯎ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯃꯣꯟ ꯅꯣꯛꯄꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯎꯗꯦ ꯃꯁꯥꯁꯦ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯂꯩꯕꯗꯧꯅꯁꯨ ꯇꯧꯏ ꯑꯥꯏ ꯇꯨꯗꯨ ꯌꯦꯡꯉꯨꯅꯦ ꯀꯨꯟꯗꯣ ꯍꯨꯛꯄꯁꯤ ꯐꯥꯎ ꯕꯣꯔ ꯁꯦꯟꯅꯕꯁꯤꯅ ꯇꯧꯔꯒ ꯍꯨꯛꯂꯤꯕꯁꯦ ꯃꯥꯏꯁꯤ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯁꯤꯡꯅꯩ ꯑꯩꯗꯤ ꯁꯤꯡꯅꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯃꯅ ꯑꯗꯨꯅꯤ ꯕꯣꯔꯒꯤ ꯃꯑꯣꯡꯁꯤꯗꯗꯤ ꯂꯨꯍꯣꯡꯕꯁꯦ ꯃꯁꯥꯅ ꯌꯥꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯉꯁꯥꯏꯗꯒꯤ ꯀꯩꯅꯥ ꯑꯁꯤꯗ ꯍꯥꯏꯐꯦꯠꯇ ꯐꯥꯎ ꯃꯤꯠꯆꯤꯅ ꯌꯦꯡꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯁꯤꯡꯅꯕꯅꯤꯗꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯊꯣꯛꯄ ꯁꯤꯕꯣꯟ ꯄꯉꯥꯡꯗ ꯉꯥꯡꯅꯩ ꯃꯁꯥꯒꯤ ꯂꯨꯍꯣꯡꯕꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯐꯦꯠ ꯀꯨꯂꯩ ꯃꯃꯥꯗ ꯌꯦꯡꯂꯤ ꯇꯥꯟꯖꯥꯗꯨꯗ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯄ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃ ꯁꯪꯂꯛꯇꯨꯅ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯇꯞꯅ ꯏꯆꯦ ꯍꯣꯔꯦꯟ ꯀꯥꯎꯅꯤꯀꯣ ꯀꯨꯂꯩ ꯃꯁꯨ ꯇꯞꯅ ꯈꯨꯝꯃꯤ ꯀꯔꯤꯕꯨꯅꯣ ꯀꯥꯎꯗꯣꯏꯁꯤꯕꯣ ꯑꯩꯗꯤ ꯀꯥꯎꯔꯦꯅꯦ ꯑꯁ ꯀꯥꯎꯒꯟꯈ꯭ꯔꯦ ꯍꯣꯔꯦꯟꯅꯦ ꯈꯣꯡꯕꯤ ꯅꯦꯠꯄꯒꯤꯗꯨꯅꯦ ꯍꯣꯔꯦꯟ ꯏꯆꯦꯅ ꯈꯣꯡꯕꯤ ꯍꯦꯛ ꯅꯦꯠꯍꯧꯗ꯭ꯔꯕ ꯁꯣꯏꯗ꯭ꯔꯦ ꯅꯃꯧ ꯑꯁꯤꯒꯤ ꯃꯈꯥꯗ ꯏꯆꯦ ꯑꯗꯨꯝ ꯂꯩꯕ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨꯗꯤ ꯀꯥꯎꯗꯤꯌꯦ ꯀꯥꯎꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯃꯥꯒꯤ ꯈꯣꯡꯕꯤꯗꯨꯗꯅꯤ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯔꯤꯕꯁꯦ ꯀꯥꯎꯔꯣꯏ ꯐꯔꯦ ꯀꯥꯎꯕ ꯀꯥꯎꯗ꯭ꯔꯗꯤ ꯑꯁꯨꯝ ꯇꯧꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯣꯏꯗꯨꯅ ꯁꯛꯍꯦꯟꯕꯤꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯃꯅꯦꯝ ꯑꯍꯨꯝꯅ ꯀꯩꯅꯥ ꯑꯣꯛꯇꯨꯅ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯄꯒꯤꯗꯨꯗ ꯃꯤꯅ ꯇꯧꯅꯩ ꯁꯥꯗꯨꯅ ꯀꯨꯂꯩꯃ ꯁꯛꯍꯦꯟꯕꯤꯒꯤ ꯈꯣꯡꯕꯤ ꯑꯗꯨꯗ ꯆꯕꯦꯠ ꯍꯦꯛꯇ ꯇꯥꯟꯅꯗꯨꯅ ꯅꯦꯠꯁꯤꯜꯂꯨꯏ ꯁꯛꯍꯦꯟꯕꯤꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯈꯣꯡꯕꯤꯗ ꯅꯦꯠꯂꯛꯄꯗꯨꯗ ꯃꯥꯁꯨ ꯏ ꯀꯥꯈ꯭ꯔꯗꯨꯅ ꯁꯣꯏꯕ ꯁꯥꯗꯨꯅ ꯀꯨꯂꯩꯃꯕꯨ ꯈꯪꯏꯟ ꯏꯟꯊꯨꯏ ꯀꯨꯂꯩꯃ ꯁꯨꯔꯤ ꯇꯥꯐꯝꯒꯤ ꯅꯥꯀꯟꯗꯨꯗ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯍꯦꯛꯇ ꯇꯥꯏ ꯁꯛꯍꯦꯟꯕꯤ ꯃꯕꯨꯛꯅꯤꯡꯗ ꯈꯪꯕꯗꯣ ꯌꯦꯠꯈꯣꯕ ꯈꯣꯡꯕꯤꯗꯣ ꯐꯔꯝꯃꯅꯤ ꯀꯨꯂꯩꯃ ꯇꯨꯁꯤꯟꯕꯒꯤ ꯆꯩꯅꯥꯗꯨꯗ ꯃꯥꯏꯊꯣꯡꯗꯨ ꯑꯔꯩꯒꯩ ꯁꯨꯞꯂꯒ ꯏꯁ ꯏꯃꯥ ꯏꯄꯦꯝꯃ ꯁꯤꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯥ ꯈꯣꯡꯕꯤ ꯈꯖꯤꯛ ꯅꯦꯠꯂꯨꯕꯒꯤꯕꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯏꯟꯊꯨꯔꯛꯏꯅꯦ ꯑꯗꯨꯁꯨ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯁ ꯅꯥꯕꯅꯁꯨ ꯁꯤꯔꯦ ꯅꯠꯇꯦ ꯑꯩꯅ ꯇꯨꯔꯤꯕꯁꯤ ꯀꯅꯥꯝꯇ ꯆꯤꯡꯈꯠꯇꯦ ꯍꯥꯏ ꯋꯥꯅꯤ ꯃꯃꯥ ꯁꯥꯕꯤ ꯃꯗꯣꯝꯆꯥꯗꯨꯅ ꯁꯤꯌꯥ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯅꯃꯥꯏ ꯎꯊꯣꯛꯅ ꯊꯛꯈ꯭ꯔꯦ ꯇꯨꯅꯤꯡꯉꯥꯏ ꯇꯥꯟꯖꯥ ꯏꯔꯩ ꯂꯩꯇꯗꯧꯅ ꯍꯧꯖꯤꯛ ꯄ꯭ꯔꯞ ꯃꯌꯥꯝ ꯃꯥꯡꯁꯤ ꯇꯨꯁꯤꯜꯂꯦ ꯁꯦ ꯑꯝꯇ ꯄ꯭ꯔꯞ ꯍꯧꯒꯠꯂꯨꯁꯤ ꯀꯨꯂꯩꯃ ꯅꯣꯛꯇ ꯌꯥꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯣꯡꯁꯤ ꯁꯨꯝ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕ ꯑꯗꯨꯒꯤꯅꯤ ꯃꯤꯅ ꯏꯜꯂꯛꯄꯒ ꯅꯠꯇꯦ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅꯦꯕ ꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯁꯨ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯑꯗꯨꯗ ꯕꯣꯔ ꯊꯤꯕ ꯈꯪꯗꯗꯨꯅ ꯀꯩꯅꯥ ꯃꯇꯣꯝꯇ ꯆꯥꯛ ꯑꯗꯨ ꯆꯥꯔꯦ ꯐꯅ ꯊꯦꯡꯂꯦ ꯁꯛꯍꯦꯟꯕꯤ ꯑꯊꯣꯏꯕꯕꯨ ꯉꯥꯏꯔꯝꯕꯅꯤ ꯉꯥꯏꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯛꯍꯦꯟꯕꯤ ꯍꯧꯒꯠꯇꯦ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤ ꯀꯨꯂꯩꯃ ꯃꯃꯧꯕꯨ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯝꯕꯅꯤ ꯎꯄꯥꯏ ꯂꯩꯇ ꯍꯧꯒꯠꯂꯛꯃꯟꯗ꯭ꯔꯕꯗꯨꯗꯗꯤ ꯊꯦꯡꯖꯤꯜꯂꯛꯄꯒ ꯃꯥꯅ ꯑꯣꯏꯅ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯑꯗꯨ ꯀꯠꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯛꯍꯦꯟꯕꯤꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ ꯀꯨꯂꯩꯃꯅ ꯅꯪ ꯍꯧꯒꯠꯂꯛꯂꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯑꯩ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯒꯦ ꯂꯥꯏ ꯀꯣꯟ ꯀꯥꯏ ꯂꯩꯒꯦ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗ꯭ꯔꯤꯉꯩꯗ ꯋꯥꯏꯔꯝ ꯍꯥꯟꯅ ꯁꯤꯠ ꯁꯦꯡ ꯇꯧꯒꯗꯧꯕꯅꯤ ꯑꯌꯥ ꯆꯨꯝꯃꯦ ꯏꯃꯥꯅꯁꯨ ꯋꯥꯏ ꯍꯥꯟꯅ ꯁꯤꯠꯂꯨ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦꯗꯅ ꯏꯃꯥ ꯁꯨꯝꯁꯤꯗꯤ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯋꯥꯏ ꯁꯤꯠꯀꯦ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯁꯤꯠꯂꯕꯅꯤ ꯗꯨꯛꯁꯨ ꯑꯩꯅ ꯊꯥꯈ꯭ꯔꯕꯅꯤ ꯍꯌꯦꯡꯈꯩꯗꯤ ꯌꯥꯍꯧ ꯉꯟꯅꯨ ꯃꯧ ꯑꯣꯏꯔꯕꯗꯤ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯄ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯌꯦꯡꯗꯩ ꯉꯜꯂꯒꯦ ꯑꯗꯨ ꯉꯥꯏꯈꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯉꯔꯥꯡ ꯍꯦꯛꯇ ꯈꯪꯏꯟ ꯏꯜꯂꯛꯂꯤꯕꯗꯣ ꯀꯩꯒꯤꯅꯣ ꯏꯃꯥꯅꯒꯤ ꯈꯣꯡꯕꯤ ꯅꯦꯠꯂꯛꯂꯤꯕꯗꯣ ꯀꯨꯂꯩꯃ ꯏꯀꯥ ꯇꯧꯗꯨꯅ ꯑꯗꯨꯗꯤ ꯁꯣꯏꯕꯒꯤ ꯅꯦꯠꯈꯤꯕꯅꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯗꯥꯏꯔꯤ ꯀꯥꯈꯠꯀꯦ ꯇꯧꯕꯗꯨꯗ ꯁꯣꯏꯗꯅ ꯏꯟꯈꯤꯕꯅꯤ ꯀꯨꯂꯩꯃ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯁꯤ ꯂꯥꯏꯔꯣꯏꯗꯧꯅ ꯃꯆꯤꯟꯁꯤ ꯌꯥꯝ ꯍꯩꯁꯤꯡꯅ ꯈꯨꯝꯃꯦꯕ
ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯔꯐꯥꯎ ꯑꯊꯣꯏꯕꯅ ꯁꯛꯍꯦꯟꯕꯤꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯌꯨ ꯊꯛꯇꯕ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯃꯪꯒꯤ ꯃꯁꯥꯒꯤ ꯑꯍꯣꯡꯕ ꯂꯤꯆꯠ ꯁꯥꯖꯠ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯏ, ꯑꯗꯨꯕꯨ ꯃꯥ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯨꯂꯩꯃ ꯃꯁꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯥꯗꯤ ꯃꯆꯥꯗ ꯆꯩꯔꯤ, ꯉꯥꯡꯂꯤ꯫ ꯅꯪ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯅꯠꯇ꯭ꯔꯥ? ꯇꯧꯒꯦ ꯌꯥꯝꯅ ꯅꯪ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯊꯣꯏꯕ ꯐꯠ ꯈꯨꯝꯂꯛꯏ, ꯄꯨꯂꯞ ꯁꯝꯖꯤꯟꯗꯨꯅ꯫ ꯁꯤꯗ ꯊꯣꯛꯅꯕ ꯏꯃꯥꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯝꯅ ꯌꯥꯔꯦ꯫ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤꯗꯥꯒꯤ ꯋꯥ ꯑꯝꯇ ꯉꯥꯡꯂꯅꯨ꯫ ꯅꯣꯏꯅ ꯄꯣꯛꯄꯤꯕꯒꯤ ꯂꯃꯟ ꯑꯣꯏꯅ ꯅꯣꯏꯅ ꯄꯥꯝꯕ ꯅꯤꯡꯖꯕꯗꯨꯗꯤ ꯑꯩꯅ ꯊꯨꯡꯍꯜꯂꯕꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇ ꯀꯔꯤꯝꯇ ꯍꯥꯏꯔꯛꯂꯅꯨ꯫ ꯄꯨꯟꯁꯤꯁꯦ ꯑꯩ ꯏꯅꯤꯡꯇꯝꯅ ꯍꯤꯡꯂꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯒꯝ ꯒꯝ ꯊꯣꯛꯈꯤ꯫ ꯀꯨꯂꯩꯃ ꯁꯥꯛꯅ ꯁꯣꯜꯂꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ? ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯦ, ꯑꯩꯅ ꯁꯤꯖꯅꯤꯡꯂꯦꯕ ꯑꯩ꯫ ꯃꯪꯒꯤ ꯊꯣꯛꯂꯛꯇꯨꯅ, ꯀꯨꯝꯍꯩꯁꯤ ꯅꯨꯡꯉꯥꯏꯅꯦꯀꯣ꯫ ꯃꯃꯥ, ꯍꯣꯠꯅꯧ, ꯀꯨꯝꯍꯩ ꯐꯖꯍꯜꯂꯨ꯫ ꯂꯩꯀꯥꯏ ꯃꯤꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯅꯕ꯫ ꯃꯄꯥ, ꯑꯩꯁꯤ ꯏ ꯀꯥꯔꯤꯕꯅꯤ, ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯔꯦꯝꯅꯔꯛꯀꯅꯨ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯨꯂꯩꯃꯁꯨ ꯏꯃꯨꯡ ꯆꯪꯈꯤ꯫ ꯅꯨꯃꯤꯠ ꯈꯔ, ꯊꯥ ꯈꯔ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯊꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯍꯣꯡꯂꯤꯕ ꯍꯥꯏꯕꯕꯨ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤꯃꯗꯤ ꯐꯖꯅ ꯍꯣꯡꯂꯤ꯫ ꯆꯍꯤ ꯅꯧꯅ ꯌꯨꯔꯥꯏ ꯆꯨꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯤ꯫ ꯁꯣꯝꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯤꯖꯗꯨꯅ ꯇꯝꯄꯥꯛ ꯂꯝ ꯊꯥꯗꯣꯛꯂꯝ ꯆꯤꯡꯂꯩꯕꯥꯛꯇ ꯂꯩꯔꯛꯄ ꯐꯅ ꯀꯨꯏꯔꯦ꯫ ꯍꯥꯟꯅ ꯂꯩꯕ ꯍꯩꯅꯔꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯆꯤꯡꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯗꯨ ꯆꯨꯁꯤꯟꯅꯈ꯭ꯔꯦ, ꯂꯩꯕ ꯍꯩꯅꯔꯦ꯫ ꯇꯝꯄꯥꯛ ꯂꯝꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯗꯥꯔꯛꯀꯦ ꯍꯥꯏꯕ ꯋꯥꯈꯜ ꯃꯃꯥ ꯃꯆꯥꯅ ꯈꯟꯈꯤꯗ꯭ꯔꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯤꯡꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯨꯟꯁꯤ ꯂꯦꯟꯒꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯊꯕꯥ ꯑꯃꯗꯤ ꯁꯥꯈꯤ ꯍꯤꯡꯂꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯁꯨ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯅꯦꯝꯅ ꯂꯨꯅ ꯇꯧꯕ, ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕ, ꯁꯅꯥ ꯂꯨꯄꯥ ꯁꯥꯕꯤꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯌꯨꯝꯕꯥꯟꯕ ꯑꯁꯤꯗꯗꯤ ꯁꯅꯥ ꯈꯛꯇꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯛꯇꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯄꯥꯝꯂꯛꯏ꯫ ꯁꯛꯍꯦꯟꯕꯤ ꯑꯊꯣꯏꯕꯒꯤ ꯂꯝꯕꯤ ꯊꯠꯇꯨꯅ, ꯉꯥꯏꯈꯣ ꯆꯠꯄꯤꯈꯤꯅꯨ, ꯉꯁꯤꯗꯤ ꯋꯥꯁꯞ ꯆꯥꯕꯤꯕ ꯉꯥꯡꯅꯁꯤ꯫ ꯑꯊꯣꯏꯕ ꯍꯩꯅꯗꯅ, ꯆꯠꯊꯣ ꯍꯩꯅꯗꯦ, ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ꯫ ꯁꯛꯍꯦꯟꯕꯤ ꯄꯦꯟꯗꯅ, ꯑꯩꯁꯤꯕꯨ ꯅꯪꯅ ꯂꯧꯕ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥ? ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇꯦ꯫ ꯑꯩꯒ ꯅꯪꯒ ꯂꯨꯍꯣꯡꯂꯕꯁꯨ ꯅꯪꯗꯤ ꯏꯃꯥꯅ ꯂꯧꯕꯅꯤ, ꯑꯩꯅ ꯂꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯑꯄꯦꯟꯄꯦꯟꯗ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯨ꯫ ꯌꯨꯝ ꯄꯥꯟꯕꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯑꯩꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯅꯣꯏꯅ ꯑꯩꯕꯨ ꯄꯥꯝꯃꯤ, ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯈꯤꯕ, ꯑꯗꯨꯒ ꯑꯩꯕꯨ ꯑꯁꯨꯝꯅ ꯊꯝꯅꯕ꯭ꯔꯣ? ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ, ꯑꯩꯁꯨ ꯃꯤ꯫ ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ, ꯏꯃꯥꯗ ꯍꯥꯏ꯫ ꯃꯥꯅ ꯄꯨꯝꯅꯃꯛ ꯊꯣꯛꯍꯟꯕꯅꯤ꯫ ꯑꯗꯨꯒ ꯑꯩ ꯊꯕꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇ ꯅꯨꯡꯁꯤꯕꯁꯨ ꯉꯝꯃꯣꯏ, ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯁꯨ ꯉꯝꯃꯣꯏ꯫ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝ ꯍꯟꯅ ꯌꯦꯡꯂꯝꯗ ꯑꯊꯣꯏꯕ ꯆꯠꯈꯤ꯫ ꯅꯨꯄꯤ ꯆꯦꯜꯂꯝꯃꯤ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯈꯪꯕꯅ ꯑꯊꯣꯏꯕꯅ ꯊꯕꯥ ꯄꯜꯂꯛꯄꯗ ꯉꯛꯄ ꯐꯥꯎꯔꯨꯗꯦ꯫ ꯁꯛꯍꯦꯟꯕꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯖꯔꯦ꯫ ꯎꯄꯨꯗꯒꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯌꯣꯝꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯛꯂꯛꯄꯗ ꯃꯀꯨꯒ ꯊꯦꯡꯅꯩ ꯃꯪꯒꯤꯅ꯫ ꯀꯗꯥꯏꯗꯅꯣ ꯏꯃꯧ ꯏꯕꯦꯝꯃ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ? ꯕꯥꯕꯥ, ꯅꯃꯧ ꯆꯠꯆꯔꯒꯦ꯫ ꯅꯃꯧꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯑꯥꯔꯊ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯅꯃꯧ ꯆꯠꯆꯔꯒꯦ꯫ ꯁꯤꯇꯃꯛ ꯍꯥꯏꯔꯝ ꯃꯈꯥ ꯇꯥꯔꯝꯗ ꯁꯛꯍꯦꯟꯕꯤ ꯆꯠꯈꯤ꯫ ꯃꯪꯒꯤ ꯋꯥ ꯑꯃ ꯍꯥꯏꯐꯝ ꯈꯪꯗ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯅ ꯇꯧꯕ ꯀꯔꯃꯗꯤ ꯐꯪꯗꯅ ꯇꯣꯛꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯪꯖꯈꯤꯕ ꯄꯥꯞ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯃꯥꯒꯤꯁꯨ ꯅꯨꯃꯤꯠ ꯁꯨꯔꯗꯨꯅ ꯃꯥꯅ ꯇꯧꯖꯔꯨꯕꯗꯨꯒꯤ ꯃꯍꯩ ꯄꯤꯕ ꯍꯧꯔꯛꯂꯦ꯫ ꯀꯨꯂꯩꯃ ꯃꯃꯧ ꯆꯠꯈꯤꯕꯗꯒꯤ ꯃꯁꯤ ꯃꯪꯗꯨꯅ ꯐꯝꯗꯨꯅ ꯆꯤꯟꯇꯥ ꯇꯧꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯁꯥꯒꯤ ꯁꯣꯛꯆꯤꯜꯂꯛꯂꯤꯕ ꯐꯤꯚꯝ ꯃꯍꯥꯛ ꯈꯜꯂꯨꯕꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯃꯪꯒꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯋꯥꯏꯗ ꯃꯪꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯆꯠꯂꯨ꯫ ꯊꯕꯛ ꯏꯪꯈꯥꯡ ꯏꯃꯧ ꯃꯪꯒꯣꯜ ꯆꯥꯏꯌꯦ ꯈꯣꯠꯂꯤꯁꯤ ꯃꯁꯤꯗꯨꯝ ꯂꯣꯏꯁꯤꯜꯂꯨꯁꯨ꯫ ꯌꯦꯡꯅꯤꯡꯗꯦꯀꯣ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯄꯥ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯗ ꯑꯩꯅ ꯋꯥꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯎꯕꯤꯗꯦ꯫ ꯑꯦ, ꯑꯩꯗꯤ ꯀꯔꯤ ꯎꯗꯣꯏꯕ? ꯅꯪꯅ ꯇꯧꯕ, ꯅꯪꯅ ꯐꯪꯖꯕ, ꯑꯁꯤꯗ ꯑꯩꯅ ꯀꯔꯤꯃꯨꯛ ꯎꯕꯤꯌꯨ ꯍꯥꯏꯔꯤꯕꯅꯣ? ꯁꯣꯛꯆꯤꯜꯂꯛꯂꯕ ꯅꯁꯥꯒꯤ ꯐꯤꯚꯝ ꯑꯁꯤ ꯃꯣꯏ ꯃꯄꯥꯗꯤ ꯀꯔꯤꯁꯨ ꯎꯗꯕ, ꯈꯪꯗꯕ꯭ꯔꯣ? ꯃꯗꯨ ꯀꯅꯥꯅ ꯎꯍꯟꯈꯤꯕꯅꯣ? ꯑꯩꯅ ꯃꯇꯝꯗꯨꯗ ꯀꯔꯤ ꯍꯥꯏ? ꯅꯪ ꯇꯥꯈꯤꯕ꯭ꯔꯣ? ꯆꯠꯂꯨ꯫ ꯃꯃꯥ, ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯀꯅꯨ꯫ ꯅꯪꯅ ꯁꯤꯟꯖꯕ ꯀꯨꯝꯍꯩ, ꯅꯪꯅ ꯉꯝꯅꯕ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯁꯤꯜꯂꯨ꯫ ꯎꯄꯥꯏ ꯂꯩꯇ ꯀꯨꯂꯩꯃ ꯀꯞꯇꯨꯅ ꯈꯥꯡꯉꯤ꯫ ꯃꯄꯨꯔꯣꯏꯕꯗ ꯋꯥ ꯀꯟꯅ ꯍꯥꯏꯔꯨꯕꯁꯨ ꯉꯝꯗ, ꯃꯁꯥꯒꯤ ꯈꯟꯕꯗ ꯃꯍꯥꯛ ꯀꯞꯇꯕ ꯉꯝꯗ꯭ꯔꯤ꯫ ꯁꯤꯅꯤ ꯃꯤꯆꯥ ꯃꯥꯡꯁꯅꯨ ꯁꯤꯜꯂꯒ ꯏꯆꯥ ꯃꯥꯡꯉꯤ ꯍꯥꯏꯕꯗꯣ꯫ ꯃꯥꯅ ꯇꯧꯖꯔꯨꯕꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯉꯁꯤꯗꯤ ꯑꯊꯣꯏꯕ
ꯌꯨ ꯊꯛꯄ ꯍꯦꯟꯃꯟꯗꯅ ꯑꯅꯥꯕ ꯑꯣꯟꯗꯨꯅ ꯀꯨꯏꯅ ꯂꯩꯔꯝꯗ ꯑꯗꯨꯃꯛ ꯁꯪꯁꯥꯔ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯀꯥꯏꯅ ꯃꯩꯁꯥꯛꯅ ꯀꯨꯂꯩꯃ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯍꯤꯛꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯤ꯫ ꯅꯤꯡꯉꯝꯗꯕꯅ ꯍꯦꯜꯂꯛꯇꯨꯅ ꯃꯊꯃꯣꯏ ꯑꯗꯨꯁꯨ ꯆꯥꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯦ ꯈꯜꯂꯨꯕꯗ ꯀꯨꯂꯩꯃ ꯋꯥꯈꯜꯅ ꯑꯉꯥꯎꯕꯤ ꯑꯣꯜꯂꯤ꯫ ꯀꯞꯄꯗꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯦꯜꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯂꯥꯜꯂꯨꯗꯕ ꯀꯥꯏꯔꯨꯗꯕꯗꯨꯅ ꯉꯁꯤꯗꯤ ꯃꯥꯒꯤꯁꯨ ꯏꯁꯣꯔꯅ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯇꯝꯂꯛꯇꯨꯅ ꯊꯕꯥ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯈꯟꯖꯕ, ꯊꯕꯥꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯀꯥꯁꯪ ꯀꯧꯕ ꯀꯕꯨꯏ ꯅꯨꯄꯥ ꯑꯃꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯃꯔꯥ ꯂꯨꯍꯣꯡꯗꯨꯅ ꯊꯕꯥ ꯃꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯑꯋꯥꯕ ꯀꯌꯥ ꯀꯥꯎꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯀꯥꯁꯪꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫